ꯃꯌꯥꯝ ꯆꯦꯡꯀꯨꯔꯤ ꯌꯧꯔꯦ ꯑꯗ ꯀꯨꯝꯊꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯂꯤ ꯃꯃꯥꯅꯒ ꯑꯗꯨꯗꯤ ꯃꯥ ꯍꯥꯏꯁꯤꯅꯤ ꯃꯥ ꯂꯣꯏ ꯈꯪꯉꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯞꯇꯃꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯂꯥꯏꯐꯝꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯖꯒꯣꯏꯒ ꯌꯦꯡꯕ ꯂꯣꯏꯅ ꯍꯜꯂꯛꯑꯒ ꯑꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯆꯦꯡꯀꯨꯔꯤꯗ ꯀꯣꯏꯕ ꯊꯣꯛꯎꯁꯦ ꯍꯥꯏꯅꯀꯣ ꯅꯨꯡꯊꯥꯡꯒꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕꯀോ ꯑꯗꯣ ꯑꯁꯤꯒ ꯑꯩꯈꯣই ꯏꯇꯦꯅ ꯊꯧꯔ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯆꯦꯡꯀꯨꯔꯤ ꯑꯗꯨꯝ ꯑꯅꯛꯄꯗ ꯀꯣꯏꯔꯨꯔꯁꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤ ꯂꯥꯛꯄꯅꯤ ꯀꯣꯏꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ Kali lagi tu. Kali pun tu sih. ꯃꯌꯥꯝ ꯆꯦꯡꯀꯨꯔꯤ ꯌꯧꯔꯦ ꯑꯗ ꯀꯨꯝꯊꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯂꯤ ꯃꯃꯥꯅ ꯀꯥꯈꯠꯂꯦꯕꯀꯣ ꯑꯁꯤꯗꯒꯤ ꯌꯦꯡꯉꯒ ꯑꯗꯣ ꯂꯥꯛꯀꯅꯤ ꯆꯦꯡꯀꯨꯔꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯉꯁꯤꯗꯤ ꯀꯩꯅꯣꯝꯗ ꯑꯣꯏꯅ ꯀꯣꯏꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯆꯦꯡꯀꯨꯔꯤꯗ ꯇꯧꯔꯝꯃꯤꯕ ꯍꯥꯏꯗꯤ ꯊꯤꯝꯁꯦ ꯗꯦꯀꯣꯔꯦꯁꯟꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯁꯤ ꯃꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯃꯑꯣꯡꯗ ꯃꯍꯥꯚꯥꯔꯠꯀꯤ ꯃꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯇ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯃꯣꯏ ꯎꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯁꯥꯏꯠꯇꯅ ꯖꯨꯕꯤꯟ ꯒꯥꯔꯗꯀꯤ ꯁ꯭ꯔꯙꯥꯟꯖꯂꯤ ꯄꯤꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯃꯇꯦꯛ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯅꯨꯡꯗ ꯆꯠꯇꯣꯏꯁꯤꯅ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯇꯧꯔꯒ ꯆꯪꯗꯣꯏꯅꯦꯕꯀꯣ ꯃꯤ ꯑꯃꯗ 20 ꯔꯨꯄꯤꯁ ꯂꯧꯔꯤ ꯑꯗꯣ ꯁꯤꯒꯅ ꯔꯥꯕꯣꯟꯅꯦꯕ ꯂꯩꯔꯤꯁꯦꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯃꯣꯏꯒꯤ ꯑꯗꯨꯝ ꯀꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯉꯛꯇꯅꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕ ꯃꯣꯏ ꯄꯨꯈ꯭ꯔꯤꯗꯅꯦꯀꯣ ꯀꯩꯅꯣ ꯃꯍꯥꯚꯥꯔꯠ ꯇꯧꯕꯒꯤ ꯂꯥꯟꯗꯣ ꯑꯗꯨꯗꯨꯅꯦꯕ ꯃꯣꯏꯅ ꯎꯠꯂꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯦꯛ ꯁꯨꯝ ꯌꯦꯡꯉꯒ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯏꯗ ꯆꯠꯄ ꯍꯥꯏꯗꯣꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯡꯈꯤꯒꯦ ꯉꯥꯏꯍꯥꯛ ꯀꯣꯏꯈꯤꯒꯦ ꯃꯌꯥꯝꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡꯐꯝ ꯂꯩꯀꯣ ꯆꯠꯄꯁꯦ ꯐꯩ Don halam जाएगी. हाँ Don halam जाएगी ना. ꯑꯗꯨꯗꯤ ꯃꯥ ꯍꯥꯏꯁꯤꯅꯤ ꯃꯥ ꯂꯣꯏ ꯈꯪꯉꯤ Ini mangga lona lagi betul kurangnya. Iya, lupa kun ni mesti lewat tu bagian. Lupa kun ni mesti lewat tu bagian mana? Bukan ini sih yang mana uli? Itu kalau ba, ayo udah itu nang nang. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯡꯀꯨꯔꯤꯗꯒꯤ ꯀꯣꯏꯅ ꯑꯗꯨꯝ ꯍꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯣꯕꯥꯏꯜꯁꯨ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯅ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥ ꯇꯥꯅ ꯅꯝꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯃꯨꯛ ꯑꯩ ꯁꯝꯖꯟꯅꯔꯒ ꯊꯥꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯁꯇꯃꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏ ꯀꯣꯏꯗ꯭ꯔꯦꯕꯀꯣ ꯅꯨꯡꯗꯥꯡꯗ ꯀꯣꯏ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯅꯣꯡ ꯆꯨꯔꯛꯅ ꯀꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯁꯤꯅ ꯅꯕꯃꯤꯒꯤ ꯅꯨꯡꯗꯥꯡꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯆꯠꯀꯅꯤ ꯅꯨꯡꯗꯥꯡꯗꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯗꯤꯅꯔ ꯇꯧꯕ ꯙꯕꯥꯗ ꯑꯣꯏꯅ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯃꯔꯋꯥꯔꯤ ꯙꯕꯥꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯦꯕꯀꯣ Kenapa kamu dah? Ising pis kamu nong sama. Ising lain ni. Snowfall snowfall. Kau mending nak kami. Ada macam kau kakak cat ke apa tu? Ada susah tu kan? Sana jauh betul kau. Ada yang minasi macam. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯛꯏꯁꯦ ꯔꯥꯖꯁꯊꯥꯅꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯪꯉꯦꯕꯀꯣ ꯃꯔꯋꯥꯔꯤꯗꯨꯒ ꯆꯪꯗ꯭ꯔꯦꯕ
हावनी मारवारीदना हावरीबा अदो अखोय मारवारीदा चंगने मारवारी धबादुगा चंगने तौबदो अदो मी ngata khoi changurasu phangaroi late orani thengane na ko hore amuko mu khoi nungalamdai mu koi ba thok toine ba aduduna koi Rajasthani hotel siga oina change to siga kai kai no dum chana ba khara order tauraga ada charani duga hallani ado angang sing su tumninge ba ko loina nungthin ga tumdra bani na ware angang sing to video se bum khata na yeminar si mayam jangan cartoon yung cartoon मैं को ये ऑर्डर दो लाए चले देखो बटर नान लाए सिना करी ऐसी पनीर का यार कढ़ाई पनीर शाही पनीर पिराओगे चले शाही पनीर भाई स्टील वाला चम्मच देना ठीक है हाँ स्टील वाला ये से क्या खाएगा चलो पानी और दूर रखेगा हाँ पानी एक ही दूर हो गया कहाँ खाने अदो मैं मखोई चामा लोइना थोकले को हल्ले हौजिक अदो आइसो वीडियो से मतंग से लोसन जना बहना जरागे नेक्स्ट ब्लॉग तो मुया थेना बहना रासि वीडियो ते सु थागला कदब लई को अदो यमिना सि मयाम दो मयाम ना सोगी वीडियो से सपोर्ट तौबिरओ अदुगदी बाय मयाम।